Nupi Hanthana Yenglibamakhei Mangjil Thaba Khunnai Keidounungda Oiba Ngamloi HAINA Family Welfare Git Director Dr. N. HEMANTAKUMAR PHONGDOKKHRE Wafam Asi National Girl Child Day Gi Thorongga Loinana Gender Discrimination and PC PNDT Gi Matangda Pangthopa Sensitization Gi Program Gi Thoramda Mahakna Phongdokkibani State PC and PNDT Cell Family Welfare Services Manipur Amadi State Health Society NHM Manipur na senduna ngasi lamfel pata laiba Indian Medical Association Imagi Heritage Holda Pangthokiba Thoram aduda Family Welfare Services Manipur gi Director Dr. N. HEMANTAKUMAR na hai Mahorol dagi hauna lamdam asigi nupi singna Khunnai asigi maru oiba thogdang kya yaduna lakhi Sada landa Thongna Phabi ama oirakibata natana Lamdam asigi senmitlon fagat hanbada hotna bada Lamdam asigi nupi singna Mangjil Thana chongthorakibani Mahosana lamdam asigi nupi sing asi haithoi singthoi bi oiraki Makhoi buningthina makhong sombiduna thak wangna thangkatlabadi malemda lamdam asigi nupi singa lamba lairoi Ngasi Khunnai asida nupa nupi anigi marakta khenaba midyeng thamliba asi kokhangi hairabadi Ihan hanbada ekoina ekoigi nupi singda thamliba midyeng asi hongdokpa mathau tai Khunnai asigi nupi macha sing thak wangna thamdrimakhei amadi makhoigi fangfam thokpa right ningthina pidrimakhei Mangjil Thaba Khunnai ama oiba ngamloi nupi sing thak wangna thamsi hairabadi nupi singna nupi Hanthana Yenglibamakhei nupi sing thak wangna thamba amadi makhoibu cheksena ngak senba haiba ase thamoidagi pangthokadaba thabak nei Chen khakna yagadaba nate kanagumba singna nupi singda tathi tawoina tawba amadi right khongaung na raklabadi mari leinaba singge mateng lobaga loinana logi mateng lobiyo haina mahakna makha takhi maruina khogi nupi macha singi discrimination ama thambi masi akhoigi tokthora ko thabodi nupi na mang thara wadu mo society on ko sa mayo ro ri homa khogi landa sa landa thoma ko ri homa khogi schools ki lamda kusai ki maramda nalolite ki maramda du no malemda ni sudaba ima ke thel na mayam ki phong le pamisi khogi masai thui ko situation society ki ana ki ningthong na le pa na wa ta khanda mayo ya tu khogi asang ye ngomi marani Kurangani si am lang na level example na ni sumaito do na koi si kirang pwede mo tawag ba adi jagoy say da harasu ko malem da pwede sapsa na sakta ini aduna koi na koi society sidan koi gender bias ki issue sila ko matamda koi mindset chikitan sin tawagati koi na phangningi ba koi lupimja sing taru taru future se koi phangani ado lupimja sing future se bright or kan ki koi society se Manipuri level da aduga pagi national level da soidra ke koi phamu do phangani Empowering Girls for a Bright Future haiba themda pangthokpa thoram aduda Health Services Manipur gi Director Dr. Chambo Gonmai Family Welfare Services ki Director Dr. N. HEMANTAKUMAR amadi NHM Manipur gi State Mission Director Dr. M. Dinesna mathang setna Chief Guest President amadi Guest of Honor oina saruk yakhe